Chingsangna Sanahalgi residence dagi dinner charuraga halakpadu numidangi pung 11 tagadauri. Yum yorakpada maidu pung mamamlaga leirambadu gate leiriba security ni paadu da hanglay. Kaidurami mutlisa mayamgi punamut ki mamalide. Makha hangludre gari du karastamna thaujalai. Amamba marakta leibasu kharadu makhainaba oibagi maimutbagi thoinasu thausarude. Yumgi thongjawadu hangdoklaga changlay aduga magi hainabi hek changlakpaga mathakta kadringai sofa thariba domda laklaga ngaihak pothanaba phamtharakpani khanghaude nakaldagi karino ama mamai mapada paishilaklaga makokta thomlakpaduda chingsangsu khangprek hek khangi second amagi manungda chingsangsu mabu soknaba tawraklibadu kanano haibadi khangda nanthokpa yaroidaba maongda khangkon konsinlaga phajinduna thamki thajasu tawriba maong aduda pakhatna laurai kanano nang kanano thado haibani matang chana mutlamba maidu pungan ngalakpaduda thajasu chingsangsu phingatlama masadu tapthanaraga ngaihak aduda mitka mitchane mihul anidusu hainaba tawdana chongba haurai thajabu yum asida thamli haibasi chingsangdi pungkaw kawthokluba haibadu oire masigi sumatakta yumdagi mapal hek thokhibaga matam chuppada cheksinba khongthang thangnaba hotnaribadu yum yoraklabadi wakhallu khara komthokna leibana amamba marak aduda mitna koina su yenglude sofa tharibu mafam adu tamna chumjring changsilaklaga phamtharakpani chingsanggi matawaduda thaja ipa pakhatna konsiliba makhut adudagi masadu handoknaba hotnai matawaduda chingsangsu nupi mabu khangtha thadoklaga phamlambadu phuk haugatli aduga laibaki asokpadu makhutna pairaga haifet yengi I thoklamba aduda nakalda tariba table lamp aduda amuk yengi thajadi chingsanggi sathiba mihulda duga laibaki asokpadu ubada mabu soidana karino amadi tawraklani khanbada nipa mabu kijana yenglagale chingsangsu chaibai kaibai haire maila amadi asi chingmoidra ha laibaki asokpadugi chairakadra haina khallaga mai chingoidra haina chairakpaduda thaju punga khegngai ipa pakhatna makha tare laibak to I thoi chingsang matawadu munna yenglagale wadi ngangde thajasu pakhatna makha tai mai mutpaduda ai kanano haiba khangda tawni mi dai da sumaina thomba ngamgaro ha Aju phabu tumam da bilay se kamay dayno tumba yadi adoyni kaige yum achobada sumaina ithanta laibadu haiti aduk thamoi sengna wakhalda khanba kharadu icham chamna hairakpaduda chingsangsu thamoidu betharakpagum phaurai adubu pukningi wa haidokpa haitaba misakoibana thamoida khanbana ama chinbalda haidorakpana matawbada khonjaldu khara kalakna haire hainana bono hainade hairaga ahongba lakadawba nate aduga matungdadi sumaina thengjilakpada kadagi mapan thomba yar wahaidu thajagi maphamdadi thamoi sokpa wahai oina thoklare mapi sinthana pendaba magaloinana paukhum pire miyoiba ma oibagi minungsidu kharata oiraga sulhifam thoktabra chawraba yumasida aibu phachilaga amamba maraksida thamlibase aigi kari hiran leibagino anjun hainabagi mongse ai ke hainade amuktang haibada wakal tanase yam thuna kadu cham aibu phachilaga thambisiro aigi aphaba airise nangi kaisum sangasida akibane isapum bayam sinaga lehenbasiro nangna ibu kanbiba na hairise wadu makatara no yari kadana sana change haibra natraga ai noina thanga pasila haibra aigin haibada kanasu leiti khangbagi aibu shitaba natro aigi wakhalda leiriba akibase uraga nangi kari penbano thamoi pandaba minungsi masak khangdaba mini nangdi angawbane wadu hairamlaga thaja kapna mathakta prabab kaki matawaduda chingsangsu chinbaldagi haidokhiba wahai singnadu
ꯀꯟꯃꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯍꯧꯏ꯫ ꯇꯧꯐꯝ ꯈꯪꯗ ꯄꯥꯈꯠꯅ ꯊꯥꯖꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯅꯤ꯫ ꯊꯥꯖꯅ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯒ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯥꯎꯔꯝꯕ ꯊꯃꯣꯏ ꯃꯥꯁꯨ ꯄꯦꯠꯊꯈ꯭ꯔꯦ꯫ ꯋꯥꯡꯂꯝꯕ ꯈꯣꯟꯖꯦꯜꯗꯨꯁꯨ ꯅꯦꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯠꯂꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯊꯋꯥꯟꯗꯣ ꯑꯩꯅ ꯊꯕꯛ ꯑꯃ ꯊꯥꯈꯤꯕꯅꯤ, ꯑꯗꯨꯒꯤ ꯊꯦꯡꯉꯤꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯃꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯉꯟꯅ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤ꯫ ꯊꯥꯖ ꯈꯨꯝꯗꯦ꯫ ꯄꯨꯛꯅꯤꯡꯁꯨ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯄꯗꯨꯗ ꯀꯞꯄꯁꯨ ꯇꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯀꯔꯤ ꯇꯧꯒꯅꯤ ꯇꯧꯐꯝ ꯈꯪꯗ ꯇꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, ꯃꯩ ꯃꯨꯠꯂꯦ ꯍꯥꯏꯕ ꯈꯪꯉꯝꯃꯒꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯗ ꯖꯦꯅꯦꯔꯦꯇꯔ ꯑꯣꯟ ꯇꯧꯅꯕ ꯍꯥꯏꯔꯝꯒꯗꯧꯕꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯪꯂꯛꯏ, ꯆꯥꯛꯇꯤ ꯆꯥꯔꯕꯣ? ꯈꯨꯝꯂꯛꯇꯦ꯫ ꯇꯨꯃꯤꯟꯅ ꯃꯈꯨꯠꯇꯣ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯂꯩ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯀꯨꯏꯅ ꯍꯥꯏꯗꯣꯛꯇꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯈꯔ ꯈꯖꯤꯛ ꯍꯥꯏꯗꯣꯛꯄ ꯍꯧꯔꯛꯏ꯫ ꯅꯪꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇꯦ, ꯅꯪꯕꯨ ꯀꯟꯕꯤꯒꯦ ꯈꯟꯕꯒꯤ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯊꯝꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯗ ꯊꯥꯖ ꯆꯤꯡꯁꯥꯡꯕꯨ ꯌꯦꯡꯂꯛꯏ꯫ ꯄꯤꯔꯥꯡꯅ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯜꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯅ ꯅꯤꯄꯥ ꯃꯥꯕꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯀꯔꯝꯕ ꯈꯣꯡꯆꯠꯅꯣ ꯍꯥꯏꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯪꯅ ꯎꯈꯤꯕ ꯈꯔꯗꯨꯅ ꯁꯥꯈꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯛꯅꯔꯤꯕ ꯂꯣꯏꯅꯔꯤꯕꯁꯤꯡꯅ ꯅꯪꯕꯨ ꯀꯨꯞꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯣꯏꯕꯒꯤ ꯅꯪꯕꯨ ꯀꯟꯅꯅꯕ ꯄꯥꯏꯊꯤꯔꯛꯄꯗ ꯌꯨꯝꯁꯤꯗꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯇꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯁꯦꯡꯕꯒꯤꯔꯥ? ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯈꯤꯕꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯇꯅꯕ ꯑꯩꯅ ꯂꯝꯕꯤ ꯁꯦꯝꯂꯤ꯫ ꯑꯁꯦꯡꯕꯒꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯥꯗꯣꯛꯀꯗ꯭ꯔꯥ? ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯌꯨꯝꯁꯤꯗ ꯂꯩ꯫ ꯃꯤꯀꯨꯞꯁꯤꯗ ꯃꯐꯝꯁꯤꯅ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯗꯕ꯭ꯔꯥ? ꯇꯁꯦꯡꯅ ꯑꯩꯁꯦ ꯊꯃꯣꯏ ꯄꯥꯟꯗꯕ ꯑꯉꯧꯕ ꯃꯒꯨꯝꯅ ꯎꯕ꯭ꯔꯥ? ꯊꯥꯖ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ꯫ ꯑꯗꯨꯕꯨ ꯅꯤꯄꯥ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤꯠꯌꯦꯡ ꯑꯃꯅꯗꯤ ꯌꯦꯡꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯃꯈꯥ ꯇꯥꯏ, ꯁꯪꯁꯥꯔꯁꯦ ꯅꯪꯅ ꯈꯪꯗꯕ ꯅꯪꯅ ꯎꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯅꯤ꯫ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯌꯦꯡꯕꯗ ꯑꯃꯝꯕꯅ ꯊꯜꯂꯕ ꯃꯐꯝꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯃꯥꯏꯀꯩ ꯂꯥꯟꯅ ꯏꯅꯥꯛꯇ ꯆꯦꯜꯂꯛꯄꯒꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯈꯣꯡꯊꯥꯡꯕꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯁꯦ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯨꯕꯗ ꯅꯪꯅ ꯍꯦꯟꯅ ꯄꯥꯈꯠꯈꯤꯒꯅꯤ, ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ꯫ ꯊꯥꯖ ꯍꯧꯖꯤꯛꯇꯗ ꯆꯤꯡꯁꯥꯡꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯄꯨꯛꯅꯤꯡ ꯐꯥꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯅ ꯍꯥꯏꯕꯒꯨꯝ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯀꯅꯥꯅ ꯌꯦꯡꯁꯤꯜꯂꯝꯒꯅꯤ ꯈꯜꯂꯨꯕꯗ ꯀꯤꯖꯅ ꯍꯪꯂꯛꯏ, ꯃꯈꯣꯏꯅ ꯀꯔꯤꯒꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡꯕꯨ ꯌꯦꯡꯁꯤꯜꯂꯤꯕꯅꯣ? ꯑꯍꯤꯡꯗꯨꯗ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨꯒꯤ ꯁꯥꯈꯤ ꯅꯪꯅ ꯑꯣꯏꯈꯤꯕꯅ ꯅꯪꯕꯨ ꯃꯥꯡꯍꯟꯈꯤꯅꯕ ꯑꯣꯔꯗꯔ ꯄꯤꯔꯛꯄꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯐꯝ ꯈꯪꯗ ꯀꯤꯖꯅ ꯃꯀꯣꯛꯇꯣ ꯍꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯑꯩ ꯈꯪꯗꯦ, ꯑꯩ ꯀꯩꯝꯇ ꯈꯪꯗꯦ, ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤ, ꯅꯣꯏꯒꯤ ꯊꯕꯛꯇꯨꯁꯨ ꯑꯩ ꯑꯝꯇ ꯈꯪꯗꯦ꯫ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯌꯥꯅꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯊꯥꯗꯣꯛꯇ꯭ꯔꯤꯕꯁꯤ꯫ ꯈꯨꯠꯇ ꯃꯈꯜ ꯀꯌꯥꯒꯤ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯔꯤ꯫ ꯄꯨꯟꯁꯤ ꯑꯁꯤꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯈ꯭ꯔꯦ꯫ ꯆꯠꯂꯣꯏꯗꯕ ꯂꯝꯕꯤꯗꯁꯨ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤ꯫ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯁꯣꯏꯗꯅ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯈꯤꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ꯫ ꯅꯤꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤ ꯇꯥꯔꯒ ꯊꯥꯖ ꯀꯔꯝꯕ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ, ꯀꯔꯝꯕꯅ ꯂꯧꯁꯤꯜꯂꯣꯏ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯃꯁꯥ ꯄꯨꯝꯕꯗꯤ ꯇꯨ ꯆꯨꯡꯂꯦ꯫ ꯇꯁꯦꯡꯅ ꯂꯝꯂꯥꯟꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯈꯥꯗ ꯂꯩꯔꯤꯕꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯤꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ? ꯀꯅꯥ ꯂꯩꯕꯒꯦ ꯄꯥꯛꯂꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯥꯕꯨ ꯀꯟꯕꯤꯅꯅꯕ, ꯃꯥꯕꯨ ꯆꯪꯖꯐꯝ ꯄꯤꯕꯤꯅꯅꯕ? ꯋꯥꯈꯜ ꯃꯌꯥꯝꯗꯨ ꯈꯜꯂꯒ ꯁꯤꯟꯊꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯕꯛꯇꯣ ꯃꯣꯂꯣꯝ ꯑꯝꯇ ꯇꯩꯁꯤꯜꯂꯨ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯅꯨꯄꯤ ꯃꯥꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯁꯥꯡꯁꯨ ꯂꯥꯏꯕꯛꯀꯤ ꯑꯁꯣꯛꯄꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯕꯅꯤ꯫
ꯊꯥꯖꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯧꯁꯥꯗ ꯑꯁꯣꯛꯄꯗꯨ ꯇꯥꯛ ꯄꯥꯏꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯑꯁꯣꯛꯄꯒꯤ ꯆꯩꯅꯥꯗꯣ ꯃꯁꯥꯗ ꯐꯥꯎꯕꯒꯨꯝ ꯆꯤꯡꯁꯥꯡꯅ ꯑꯁꯣꯛꯄꯗꯨ ꯊꯦꯡꯗ꯭ꯔꯤꯉꯩ ꯐꯝꯂꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯤꯡꯁꯥꯡꯒꯤ ꯃꯈꯨꯠꯇꯨ ꯅꯨꯄꯤ ꯃꯥꯅ ꯑꯣꯏꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡꯗꯤ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃꯅ ꯃꯥꯕꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯟꯈꯤꯕꯒꯨꯝ ꯅꯨꯄꯤ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯁꯥ ꯄꯨꯝꯕꯁꯨ ꯆꯤꯡꯁꯤꯟꯕ ꯃꯈꯩ ꯅꯨꯡꯒꯤ ꯃꯨꯔꯇꯤ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯛ ꯄꯥꯏꯁꯤꯜꯂꯒ ꯊꯝꯂꯤꯕꯗꯨ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯈꯤ꯫ ꯆꯤꯡꯁꯥꯡꯅ ꯋꯥꯁꯨ ꯉꯥꯡꯗ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯄꯥꯈꯠꯃꯟꯈꯤꯕꯒꯤ ꯄꯥꯏꯁꯤꯜꯂꯝꯕ ꯃꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ꯫ ꯏ ꯊꯣꯛꯄꯗꯨꯗ ꯆꯤꯡꯁꯥꯡ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯃꯈꯨꯠꯅ ꯑꯁꯣꯛꯄꯗꯨ ꯊꯦꯡꯂꯒ ꯌꯦꯡꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ꯫ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯄꯥꯏꯁꯤꯜꯂꯝꯂꯒ ꯊꯥꯗꯣꯔꯛꯂꯤꯕ ꯃꯈꯨꯠꯇꯨ ꯊꯝꯐꯝꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯤꯍꯨꯜꯗꯨꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯈꯩ ꯆꯣꯡꯂꯛꯂꯤꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯕꯗ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯏ ꯊꯣꯛꯏꯗꯨꯗꯤ ꯐꯈ꯭ꯔꯗꯧꯅꯤ꯫ ꯍꯤꯗꯥꯛ ꯑꯃꯗꯤ ꯇꯩꯁꯤꯜꯂꯨ꯫ ꯍꯤꯗꯥꯛ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯍꯤꯗꯥꯛ ꯇꯩꯗ꯭ꯔꯗꯤ ꯃꯍꯤꯛ ꯆꯪꯒꯅꯤꯌꯦ꯫ ꯑꯗꯨꯛ ꯄꯥꯈꯠꯆꯕ꯭ꯔꯥ ꯑꯁꯣꯛꯄ ꯃꯆꯥ ꯑꯁꯤꯒꯤꯗꯃꯛ? ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯁꯣꯛꯄꯗꯅ ꯊꯜꯂꯕ ꯆꯤꯡꯁꯥꯡꯒꯤ ꯄꯨꯟꯁꯤꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯀꯝꯗꯧꯒꯅꯤ? ꯊꯥꯖ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯌꯦꯡꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯕꯨ? ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯅ ꯆꯩꯁꯨ ꯆꯩꯉꯥꯛ ꯑꯃꯠꯇ ꯄꯥꯏꯗ ꯎꯔꯨꯝ ꯎꯈꯥ ꯂꯩꯇ ꯃꯗꯣꯝ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯀꯅꯥꯅ ꯀꯅꯥꯒꯤ ꯄꯥꯝꯕꯣꯝ ꯇꯤꯡꯂꯨꯒꯅꯤ? ꯃꯉꯥꯜ ꯊꯣꯛꯇ꯭ꯔꯕ ꯊꯥꯎꯃꯩꯅ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯅꯗꯦꯗꯣ꯫ ꯂꯝꯕꯣꯏ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯕꯅ ꯂꯝꯕꯤ ꯃꯥꯡꯕ ꯍꯟꯗꯣꯛꯇꯦꯗꯣ꯫ ꯃꯅꯥ ꯄꯨꯡꯗ꯭ꯔꯕ ꯎꯄꯥꯜ ꯑꯗꯨꯒꯤ ꯎꯈꯥꯗ ꯀꯅꯥꯅꯁꯨ ꯑꯋꯥ ꯄꯣꯊꯥꯅꯗꯦꯗꯣ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯑꯍꯤꯡꯒꯤ ꯇꯟꯗꯟ, ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯑꯇꯤꯌꯥꯒꯤ ꯃꯆꯨ, ꯑꯩꯒꯤ ꯃꯅꯥ ꯄꯨꯡꯂꯕ ꯁꯅꯥ ꯈꯣꯡꯅꯥꯡ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨ ꯊꯥꯖꯅ ꯌꯥꯍꯧꯔꯛꯄꯗ ꯊꯋꯥꯟꯗꯨ ꯑꯌꯨꯛ ꯉꯟꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯪꯂꯛꯏ꯫ ꯀꯩ ꯁꯦꯝꯃꯤꯅꯣ? ꯊꯋꯥꯟ ꯌꯦꯔꯨꯝ ꯐꯨꯠꯂꯤꯕꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯊꯥꯖ ꯆꯪꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯌꯦꯔꯨꯝ ꯐꯨꯠꯂꯤꯅꯤ꯫ ꯑꯣ, ꯑꯇꯩꯗꯤ ꯀꯩꯀꯩ ꯁꯦꯝꯗꯣꯏꯅꯣ? ꯊꯋꯥꯟ ꯁꯥꯟꯅꯔꯤꯕ ꯒꯦꯝ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯃꯟꯈꯤꯕꯒꯤ ꯊꯥꯖꯅ ꯍꯪꯂꯤꯕꯗꯨ ꯃꯇꯠ ꯃꯇꯠ ꯈꯨꯝꯂꯛꯏ꯫ ꯕ꯭ꯔꯦꯗ꯫ ꯕ꯭ꯔꯦꯗꯀ ꯀꯩꯒ? ꯕꯇꯔ꯫ ꯑꯇꯩꯗꯤ? ꯈꯪꯗꯦ꯫ ꯊꯋꯥꯟꯅ ꯒꯦꯝꯗ ꯑꯗꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯩꯈꯤꯕꯗꯨ ꯎꯕꯗ ꯊꯥꯖꯁꯨ ꯃꯈꯥ ꯇꯥꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯗꯨꯅ ꯊꯥꯖꯅ ꯑꯣꯏꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯗꯇꯨ ꯁꯦꯝꯅꯕ ꯍꯣꯠꯅꯩ꯫ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯂꯤꯕꯗꯨ ꯂꯣꯏꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯆꯤꯡꯁꯥꯡꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯊꯋꯥꯟꯅ ꯆꯦꯌꯔ ꯑꯃꯗ ꯐꯝꯂꯒ ꯅꯨꯡꯉꯥꯏꯅ ꯒꯦꯝ ꯁꯥꯟꯅꯔꯒ ꯊꯥꯖꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯂꯤꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯊꯥꯖꯗ ꯑꯃꯨꯛ ꯌꯦꯡ ꯊꯋꯥꯟꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯊꯋꯥꯟꯗꯤ ꯒꯦꯝꯗꯨꯗ ꯄꯨꯛꯅꯤꯡ ꯂꯨꯞꯈꯤꯕ ꯑꯣꯏꯕꯒꯤ ꯆꯤꯡꯁꯥꯡ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯤꯕ ꯅꯠꯇꯦ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯃꯃꯥꯏ ꯁꯨꯛꯂꯒ ꯊꯋꯥꯟꯒꯤ ꯂꯨꯈꯝꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯛꯏ꯫ ꯍꯧꯖꯤꯛꯇꯗ ꯊꯋꯥꯟꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯔꯛꯏ꯫ ꯑꯌꯣ! ꯑꯁ! ꯀꯩꯗꯧꯅꯣ ꯅꯪꯁꯤꯗ? ꯕ꯭ꯔꯦꯛꯐꯥꯁꯠ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯋꯥꯟ ꯌꯦꯔꯨꯝ ꯐꯨꯠꯂꯝꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯥꯖꯅ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯤꯕꯗꯨ ꯎꯕꯗ ꯊꯋꯥꯟ ꯃꯌꯥ ꯀꯥꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯒ ꯆꯤꯡꯁꯥꯡꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯁꯣꯏꯗꯅ ꯉꯥꯡꯂꯛꯂꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯤꯡꯁꯥꯡꯁꯨ ꯊꯋꯥꯟꯕꯨ ꯉꯥꯡꯕ ꯍꯧꯔꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯥꯖꯅ ꯃꯔꯛ ꯊꯠꯂꯤ꯫ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯤꯗ ꯂꯩꯔꯦ꯫ ꯆꯤꯡꯁꯥꯡꯁꯨ ꯊꯋꯥꯟꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯝꯕꯗꯨ ꯊꯥꯖꯅ ꯃꯔꯛ ꯊꯠꯂꯛꯄꯗꯨꯗ ꯐꯨꯕ ꯉꯝꯗꯦ꯫ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯊꯥꯡꯊꯔꯒ ꯇꯞꯅ ꯍꯪꯂꯛꯏ꯫ ꯅꯪꯅ ꯁꯦꯝꯃꯤꯔꯣ? ꯊꯋꯥꯟ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯕꯗꯨꯗꯤ? ꯌꯥꯅꯤ, ꯑꯩ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ, ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯅꯨꯄꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯪꯊꯅ ꯂꯩꯕ ꯃꯥꯟꯕ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯁꯥꯡ ꯋꯥꯈꯜꯗꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯃꯍꯥꯛꯁꯨ
ꯂꯦꯝꯊꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ ꯍꯥꯏꯕꯅꯤꯅ ꯑꯩꯁꯨ ꯁꯦꯝꯂꯤꯕ ꯃꯌꯥꯝꯁꯦ ꯃꯍꯥꯎ ꯌꯦꯡ ꯇꯥꯔꯦꯅ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯊꯥꯖꯕ ꯃꯒꯨꯟ ꯂꯩꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯣꯡ ꯍꯥꯗꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯊꯥꯖꯁꯨ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯍꯣꯟꯐꯝ ꯈꯪꯖꯤꯜꯂꯛꯇꯦ꯫ ꯈꯣꯟꯖꯦꯜꯗꯨꯁꯨ ꯄꯤꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯧ ꯅꯠꯇ꯭ꯔꯣ? ꯊꯕꯛ ꯂꯩꯔꯒꯗꯤ ꯍꯥꯟꯅ ꯆꯥꯕꯤꯌꯨ, ꯑꯩ ꯀꯣꯟꯅ ꯆꯥꯕ ꯌꯥꯅꯤꯌꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯄꯨꯟꯅ ꯑꯗꯨꯝ ꯆꯥꯔꯁꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯊꯥꯔꯤꯕ ꯆꯤꯌꯔꯗꯨ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯊꯥꯖꯒꯤ ꯐꯝꯐꯝ ꯄꯤꯔꯛꯏ꯫ ꯊꯥꯖꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯅꯤꯄꯥꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯐꯝꯊꯩ꯫ ꯊꯋꯥꯟꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯒꯦꯝ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯃꯠꯇ ꯎꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯐꯥꯎꯕ ꯆꯥꯕ ꯆꯪꯗꯦ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡ ꯇꯞꯊꯔꯝꯕꯗꯨ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯊꯋꯥꯟꯒꯤ ꯐꯣꯟꯗꯨ ꯇꯥꯛ ꯃꯨꯟꯈꯤ꯫ ꯊꯋꯥꯟꯁꯨ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯕꯨ ꯏꯉꯛꯉꯛꯅ ꯌꯦꯡꯂꯒ ꯂꯩ꯫ ꯗꯌꯥ, ꯑꯗꯨ ꯍꯥꯟꯅ ꯑꯝꯇ ꯆꯥꯎ꯫ ꯍꯣꯏ, ꯑꯗꯨ ꯐꯣꯟꯗꯣ ꯍꯥꯟꯅ ꯑꯝꯇ ꯆꯥꯎ ꯍꯥꯏꯕꯅꯤ, ꯑꯗꯨꯒ ꯀꯣꯟꯅ ꯂꯧ꯫ ꯉꯥꯡꯅꯔꯨꯕ ꯌꯥꯔꯔꯣꯏꯗꯕ ꯃꯇꯧꯅꯤ, ꯑꯗꯨꯅ ꯊꯋꯥꯟꯁꯨ ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯃꯃꯥꯏꯗꯨ ꯁꯨꯛꯂꯒ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯕ꯭ꯔꯦꯛꯐꯥꯁ ꯑꯗꯨ ꯆꯥꯅꯕ ꯆꯪꯁꯤꯜꯂꯤ꯫ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯊꯥꯖꯅ ꯁꯦꯝꯂꯒ ꯊꯝꯂꯤꯕꯗꯨ ꯎꯕꯗ ꯊꯋꯥꯟ ꯁꯨꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎꯅ ꯍꯪꯂꯛꯏ꯫ ꯑꯥꯏ, ꯅꯪꯅ ꯂꯣꯏ ꯁꯦꯝꯃꯤꯔꯣ ꯁꯤ ꯃꯌꯥꯝꯁꯦ? ꯑꯩꯅ ꯐꯨꯠꯂꯝꯕ ꯌꯦꯔꯨꯝꯗꯨꯔꯣ ꯁꯤꯁꯦ? ꯍꯣꯏ꯫ ꯀꯣꯐꯤꯁꯤꯁꯨ ꯅꯪꯅ ꯁꯦꯝꯃꯤꯔꯥ ꯍꯥꯏꯁꯦ? ꯉꯥꯡꯅꯔꯤꯉꯩ ꯆꯤꯡꯁꯥꯡꯅ ꯃꯔꯛ ꯊꯠꯂꯛꯏ, ꯑꯗꯨꯒ ꯊꯋꯥꯟꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞꯅ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯗꯣ? ꯊꯋꯥꯟꯁꯨ ꯊꯥꯖꯁꯨ ꯆꯤꯡꯁꯥꯡꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯤꯡꯁꯥꯡꯗꯤ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯃꯈꯥ ꯇꯥꯏ꯫ ꯅꯊꯛꯀꯤ ꯑꯍꯜꯗ ꯀꯩ ꯃꯤꯡ ꯀꯧꯅꯤ? ꯑꯅꯤꯔꯛ ꯍꯜꯂꯒꯗꯤ ꯂꯨꯈꯝꯗꯨꯗ ꯑꯃꯨꯛꯀ ꯁꯛꯆꯤꯜꯂꯛꯀꯗꯣꯏꯕ꯫ ꯋꯥꯇꯥꯗꯨꯗ ꯊꯋꯥꯟꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯡꯒꯧ ꯊꯥꯒꯧꯒꯤ ꯊꯕꯛꯁꯤ ꯊꯣꯏꯅ ꯊꯧꯁꯥꯗꯕ ꯆꯤꯡꯁꯥꯡꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯂꯥꯟꯐꯥ ꯑꯣꯏꯅ ꯄꯨꯔꯛꯄ ꯃꯤꯁꯛ ꯈꯨꯗꯤꯡꯃꯛ ꯊꯋꯣꯏ ꯋꯥꯑꯣꯏꯅ ꯇꯧꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯊꯥꯖꯕꯨ ꯅꯤꯄꯥꯃꯥꯒꯤ ꯀꯔꯝꯕ ꯊꯃꯣꯏꯒꯤ ꯖꯒꯥꯗ ꯊꯝꯕ ꯑꯣꯏꯕꯅ ꯊꯋꯥꯟꯕꯨ ꯑꯆꯨꯝꯕ ꯃꯤꯡꯒꯧ ꯀꯧꯍꯟꯅꯤꯡꯕ ꯄꯣꯛꯂꯤꯕꯅꯣ? ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯈꯪꯖꯗꯕ ꯊꯋꯥꯟꯗꯤ ꯏꯉꯥꯎ ꯉꯥꯎꯅ ꯑꯗꯨꯗꯤ ꯀꯩ ꯀꯧꯗꯣꯏꯕ ꯑꯩꯗꯤ? ꯅꯊꯛꯀꯤ ꯑꯍꯜꯗ ꯀꯩ ꯀꯧꯒꯅꯤ? ꯅꯀꯣꯛꯇꯨ ꯃꯨꯟꯅ ꯈꯜꯂꯨ꯫ ꯑꯗꯣ ꯃꯥꯗꯤ ꯌꯨꯝꯁꯤꯗ ꯇꯌꯥꯏꯅ ꯐꯥꯔꯒ ꯊꯝꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒ ꯀꯩꯁꯨꯛꯁꯨ ꯊꯣꯡꯅꯗꯅ꯫ ꯋꯥꯍꯩ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯃꯆꯤꯟꯕꯥꯟꯗꯨ ꯆꯤꯛꯂꯒ ꯊꯋꯥꯟꯗ ꯆꯥꯒꯗꯧꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯖꯁꯨ ꯊꯋꯥꯟꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯥꯜꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯔ ꯈꯖꯤꯛ ꯃꯛꯁꯤꯜꯂꯒ ꯃꯃꯥꯏꯗꯨ ꯂꯨꯞꯊꯈꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯋꯥꯟꯁꯨ ꯆꯤꯡꯁꯥꯡꯕꯨ ꯀꯤꯖꯅ ꯍꯥꯏꯔꯛꯏ꯫ ꯆꯤꯆꯦ ꯀꯧꯔꯒꯦ, ꯌꯥꯕ꯭ꯔꯣ? ꯌꯥꯏꯌꯦ꯫ ꯆꯦꯅ ꯁꯦꯝꯃꯤꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯦꯝꯕꯗꯒꯤ ꯍꯦꯟꯅ ꯍꯥꯎꯗꯧ ꯃꯥꯜꯂꯤ꯫ ꯆꯥꯔꯒ ꯌꯦꯡꯉꯨ꯫ ꯍꯣꯏ, ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯔꯗꯤ ꯑꯩꯗꯤ ꯃꯄꯥꯟꯗꯒ ꯑꯝꯇ ꯆꯥꯅꯤꯡꯉꯣꯏꯕꯣ꯫ ꯃꯄꯥꯟꯒꯤ ꯍꯣꯇꯦꯜꯁꯤꯡꯁꯦ ꯍꯥꯎꯋꯤ ꯍꯥꯏꯖꯔꯁꯨ ꯏꯁꯥꯗꯤ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯌꯦ꯫ ꯑꯅꯤꯗꯨꯅ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯅꯔꯤꯕꯗꯨ ꯆꯤꯡꯁꯥꯡꯁꯨ ꯌꯥꯎꯁꯤꯜꯂꯨꯗꯦ꯫ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯅꯤꯗꯨꯅ ꯁꯥꯟꯅꯍꯧꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯗꯤ ꯆꯠꯅ ꯆꯠꯅ ꯇꯥꯏ꯫ ꯑꯩꯈꯣই ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯆꯦ? ꯋꯥꯍꯪ ꯑꯗꯨ ꯅꯍꯥꯟ ꯃꯈꯩꯒꯤ ꯃꯇꯝꯗ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯣꯏꯔꯒꯗꯤ ꯊꯥꯖ ꯃꯥꯏꯊꯣꯡꯗꯨ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝ ꯇꯥꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯪꯅ ꯇꯞꯅ ꯌꯨꯝꯁꯦ ꯆꯥꯎꯃꯟꯕꯒꯤ ꯂꯩꯕ ꯍꯩꯇꯦ ꯑꯩꯗꯤ꯫ ꯈꯔꯕꯨꯗꯤ ꯆꯥꯎꯕꯅꯤ, ꯑꯗꯣ ꯁꯨꯝ ꯂꯩꯔꯒ ꯍꯩꯅꯔꯛꯀꯅꯤꯗ ꯆꯦ꯫ ꯊꯥꯖ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛ ꯅꯣꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯃꯈꯥ ꯇꯥꯏ꯫ ꯑꯩꯗꯤ ꯅꯣꯏꯒꯤꯁꯤꯗ ꯀꯨꯏꯅ ꯂꯩꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯣꯏ ꯇꯌꯥꯏꯅ ꯑꯩꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯠꯍꯜꯂꯅꯤ ꯍꯥꯏ꯫ ꯑꯣ, ꯆꯤꯆꯦ ꯍꯥꯏꯅꯁꯨ ꯀꯧꯖꯔꯒ ꯀꯨꯏꯅꯁꯨ ꯂꯩꯃꯤꯟꯅꯔꯣꯏꯗꯣꯏꯕ? ꯅꯨꯡꯉꯥꯏꯇꯦꯍꯦ ꯑꯗꯨꯗꯤ꯫ ꯂꯩꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯀꯧ꯫ ꯍꯣꯏ, ꯑꯗꯨꯗ ꯑꯩꯗꯤ ꯏꯆꯦꯁꯨ ꯂꯩꯇꯦ, ꯑꯗꯨꯒꯤ ꯆꯤꯆꯦ ꯀꯥꯏꯅ ꯀꯧꯖꯕꯗꯣ ꯁꯨꯝ ꯅꯨꯡꯉꯥꯏꯕ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥ ꯁꯨꯒꯦ? ꯅꯣꯏꯕꯥꯅꯤ ꯈꯛꯇꯪꯂꯣ? ꯊꯥꯖꯅ ꯏꯆꯝ ꯆꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯄꯗꯨꯗ ꯊꯋꯥꯟꯁꯨ ꯏꯆꯝ ꯆꯝꯅ ꯈꯨꯝꯗꯣꯔꯛꯏ꯫ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯌꯥꯝꯃꯦ꯫ ꯀꯌꯥ? ꯑꯩꯈꯣꯏ ꯄꯨꯂꯞꯅ 10ꯃꯨꯛ ꯁꯨꯏ ꯍꯥꯏꯕꯅꯤ꯫ ꯀꯔꯤ? 10 ꯅꯕ? ꯃꯃꯥ ꯑꯃꯇꯪꯒꯤ ꯃꯆꯥꯔꯣ ꯍꯥꯏꯁꯦ?
ꯊꯥꯖꯅ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯊꯋꯥꯟ ꯏꯆꯝ ꯆꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯨꯝꯂꯛꯏ. ꯅꯠꯇꯦ, ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥ ꯑꯝꯇ ꯅꯠꯇꯦ. ꯑꯗꯨꯕꯨ ꯏꯃꯥ ꯑꯃꯈꯛꯇꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯅꯤ. ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ? ꯑꯩ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯤ. ꯑꯩꯈꯣꯏꯗꯤ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯥꯎꯔꯛꯄꯅꯤ ꯆꯦ. ꯑꯗꯨꯅ ꯍꯣꯝꯗꯨꯗ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯑꯗꯨꯒꯤꯅꯤ